खुलाई violence हिंसा मरी लेनबा द सिजनबा हाइब तारे अबुना खुलाई सिंग असि मालेम गी वेनसु अदुम मसी गी रमजेनी तानरी बसे कोई कनोजी सुपर पावर वेनबो होनरीबा को दिगी साखल ले हारिबा लाइबाक सिंग सिसु याम आर्म रेस लो यावरगा मदुगी पावर हेन लाइबा हेन इकु यूएस ने हेन साउंड लै हारगा मालेम द ग्लोबल पुलिस की थबक तोंगरी मी को अमर मदुना खुलाई से तंगाई फदना लोई पाइनरे पाइनबसिदा मखल अनि अखोइना पारिबसे गवर्नमेंट अमगी मखादा लाइसेंस पीरगा पाइब खुलाई हाइबा मा अदुगा नन लाइसेंस हाइबा तारे अखोइगी कन आइन यादब इलीगल टवीफन हाइबा तारे मसिनी अदु तसेंग थोखरिबसिसु सेना गवर्नेंस से मसि फेलोइबा खतनते याइनुको हौकी कयादा इवन सिंस 1950s अगे अदुम फेल होइरब्रा ड्यू टू नेग्लिजेंस ऑफ द कोई सेंट्रल अथॉरिटीज को लेबा ngak pai je peri and central kano si lai roi da bani aluga manipur di kari gi no aina thammi di yainu khulai sibu nongni da hata phaling ga phaba phaling da tokpa so koina su yam le music kari gi no ai ba question ne ko aduna any moment every moment and every time illegal khulai sing asidi akoi civilian sing gi makuta lai hal loi do bani ko toana arm kan struggle tori ba ko movement tori ba kangu yi duna atopa kan ma lai gre aduna ngasi ngarang phagal ai su kuina phagal tiji kari gi no phaga tang naina phagat abuduna maram moiraga tho ning ba misi mina myam thoki bani hai basini maram aduna authorities concerned ko always responsible kanoni for just koi lai riba situation unrest se maram aduna malem gi wina su koi gi ton ba disarmament gi pot ni koi lai se koi hek convention lai gre non proliferation treaties ko the chemical weapons treaties ka ga sigum mayam malem gi wina su leba iba ki lan sona bada sinaroi da ba da tangai phna sinaga da ba niti niyom ko lai ko koi sigum mayam singsi miyeng da yenga akoi sidasu hogiba me ahum dagi tholak liba conflict situation asida disarmament gi pot la da bias leiba tamdana ngasai thokhiba du da kai magi khulai lak khotpagi process ma mayam leiga su lu to ko mayam leiga su ngasai disarmament process yam tina tap khi ai bani sipai lak ama na thajal lakhiba duna hari mayam si yam thuna kano sahi ngi mamang do lokhot lamba ya bani ai da adu lokhot lamba matam da yam speedy wena sai peace ki kano du laamgani ai bani du lokhot lo do buduna ngasi ngarang dang lokhot pasina ngasi ngarang bok thengderak bagi violence ki misi mina kya thoki bagi maram duni adu amu boire better late than never ko oxik thengna peace ki process ta khaji bayam ki kano da phauri ba ko awana gi na ta soinai bagi adi lai gi da bagi imung manung gi awa mayam gi thamoi da purga lai ri marak asida hojik amu lakta bi adaba shanti gi lambi peace process adu da laksalai be se ko ye good sign ni ko aduna hojik ki partiality haiba tare khoi tamding da locally ching da gi lokhote ga hairam badu hojik khara lokole ko aduna sigum se kanoni makha ta na le loi do bani aduga peace ki kano sida ko changjal lagna ba athu matam da yamna thawa yaw attentive ko authority amagi ko ron du logo da bani ne yani tham gi ko amara maduna yari makai kanoni akona thamning se yam sectarian outlook tu natte manipur se masi ko gi furup kano homin kamina rak kuntra manga taruk toina pandaba yadabani akoi hingmina doini ko share values dona manipur semak ki bani manipur se hingmina doini maitai gatane hingado nati ko aduna apik ko furup mayama sahi lising kaya hinga leiminari se makoi gi we culture value makoi gi we economic ko role and then hingmina rak gi mungi role mayam do sustain tawdraga di manipur sustain tawroi habani maram aduna pikraba lamasida hojik shu hariba even naga gi kuki gi adigi maitai gi then other kano minority ka ku maitai pangan ko si layo mayam sing the sense of belongingness to the kogi state of manipur ko masi phajana thamakan da work am sectarian outlook ta ko yaringe ai hingong laba ai ina dominant tong laba ai ina kano tong laba se sumot hona roi do bani madu adum kiau sokani ko maramaduna sigi mindset se ai koi laiba sangi adubu hariba mapangi itim kaya na akoi gi wakhanda sigum ba kano le helaga su adum ya sanagani ha ba kunu sinarakani ha ba ko lemin kamina rak ba khoi na kon ta ba jingje yam lori di akoina 1951 da beja ga thamakan mapan gi laksalak pa 2021 swai da gi mayama amne changchal lak ba conflict situation na akoi state the north east a chaw wa thok ori bangara na anju asang gi sem na manipur da ga ta na kano yore hari ba mayam sing asina
mahik ama oiraga hauski hepatitis ki natraga covid ki kari ki role ne ba la kano lauri ise moi masagi suma agenda lejaram ba yai adu hana lejari ba indigenous fruit mayam se sigi oiba kano sidi soi do bani haibani aduna makoi su phajana tawdawni tawdadi festival tung la pu la oidawni hai mayam singa si yenga kanda aina point hai no gi bonda disarmament haibase it's a must for the peace process shanti gi wari sarna ba husi khonarak liba mayam singa si da hariba disarmament se masi khwaidagi amarui ba kanoni ko siri mathangda koi lairi koi peace process ta tongan ba kano gi violence makansi koi overt violence lairi structural violence cultural violence kana type of violence mayam sing koi punne analysis tora kanda housing na amuk sangsel lakadori ba kano mayam sing sida yamna kano gi mediator haibatare housing ori ba center gi kari gi longnari ba ko minister home affairs ki lori ba ko mayam sing sina yamna very active listening yamna attentive koi kano ni responsibility mo de logum tho ije ko adigi middle part kamaina loguni gaina even Buddhism ya laidana sigumba am luri base active listening oiba then empathy leiba then sai middle part lobagi role je phajana kana laira kanda ta sai shanti gi wari se masi lakani aduna to instigation inchin ba politics play ka to ana adu moi ji option lagadi masi kana shanti ji lakung haibani aduna sigum si yenga kanda hojiki peace process ida mari leinaba central government authorities mayamna yamna section da logudabani khulai lokadabani khulai pithokadabani ko gi amarom da harapi lobkhat patanga tartana piju pithokadabani authorized mayam je furup sing asina nimbung toraga tharum toraga kan singnabi kono thadokadawni amada amaram di manipur se kaiba yadaba thugaiba yadaba no power can break the territory integrity of Manipur ko haibasi thajaba thamakana masi manungda koi irrational minority complexities maram chadana hekta ki kisan ba natraga majority the maran paksida sibagi wakalon thadokadabani and then from the side of the majority groups also majoritarian chauvinism haibatare dominant attitude thadokadabani declass tawgadabani ko adar manaba thak amada leibagi wakalon khalakanda koi shanti kana process lakani adana khulai lokopasi yamna phai khare hena thuna ko free movement gumba si ai lehaningi ko maramdi highway da sai ani namjalla thambiba karim da yengdaba ngamdrabani gaina khaliba kana singse ko gai lai na khangi tawgyong tawbuni lokthu ya lokthoktabani ko aduna koi hingba dum ngami lokthokira lokthoi koi hingla ai ko sai lising manga taru ngai ni aduna koi so koi integrity leijai aduna masagi Alexander ka puru ga tawnobugi concept dunia koi da puru gi wakalon dunia koi mani bjp sunu ne leijari bise thom da chakadaba kano pami habisto koi 49 da ki lakre manipur ko matik chama integrity leji furu mayang gi ba nation state amoin lapagi sama character haibata re ko adugi kanoni lei koi sigum mayam si yang kan Indiana suma gi manung da lerakwa asida Manipur se kana yana fairly natraga mamna federal structure gi kana yang kan koi treatment tawdong ni ko yaina aduna si mayam si yang kan da khulai thadok si aduga shanti gi kana da amita sangsi aduga Manipur gi apun masaktam ko maning tam na leijabagi masak asi kahangum ji fur masingi nungsinaba se koi phajana kana leinaba honasi aduga the Kanaroi Habani, Waraga Siraga, Kanaton, Tokai Habani, si Hana Tamiko. Okay.